Irang si Chief Minister N. Biren Singha na thokan bane kotu. Manipur da thokli ba irang asi tha taruk mapung fa ki waga loina na masi loisin na bagi amade yana bagi khudam amata leite. Irang asi Manipur gi Chief Minister N. Biren Singha na thokan bani hai na kotu. Committee on Tribal Unity Sadar Hills na maral sikre. Irang asi da laikhidraba kuki jogi mi singbu ningsing bagi taruk suba thauram. Kotu na sindu ng han kang Pokpi Town, Kaithel Manbe, Saparmayna, Modbung, Quatland, Laimakhong amasung cycle da pangthokeng. Laikhidraba sangi mapam da lai katuna amade candle thandu na pangthokiba thauram aduga mari laina nang. India Today, NE ga kotu ge chairman Thanglen Kipgen ga wari sanabada mahak na hai. Manipur da thokli ba irang asi Chief Minister N. Biren Singha na mapung pa na siyam sadu na thokan bane. Thanglen Kipgen na hai Manipur da Chief Minister kaya laikre. State asi da laiminari ba kanglup khuding magna. Nung si sana na laimina duna lakpa na Manipur bo. Mini India ni hai na khangna duna lakhiba na. Adubu N. Biren Singha na Chief Minister oiba power pairaklaba matung dade. Punna nung si sana na hingminari ba kanglup sangi marakta. Nung sinada ba pogan duna. Mini India ni hai na khangna ramba state asigi apun ba saktam macet tahan kre. Mahang na hai ke. Masak yam na phazaram laba Mini India Manipur ase. Haujikti saruk ani thong na khaidokre. Nung si sana na laiminaram ba kanglup ani bo. Chief Minister N. Biren Singha gi matam masida mahaki khuzil thawrang na machoy tahan kre. Mahang na makata na hai maitay gi kanglup tage wakal manaba mising intellectual sing amasong well wisher sing na su Chief Minister N. Biren Singha na chathari ba thawong asida nungaita ba phawe. Mahang na sigumba thawong asi thogaloy da bani hai basi. Maitay gi miyam marakta su phawda ba natte. Haujik thogli ba irang asigi waroisen karam na purak pa yabagi hai na hangbada. Thanglen Kipgen na hai Kuki jo miyam na haujik lay ba Chief Minister N. Biren Singha ge government asida thajaba laitre maramaduna state asida santi purak na bagidamak central government khagtana thausil yat pa mathau tai. Center na Manipur gi irang asi loisin gi hairabade kuki jo miyam gi damak separate administration ama piba mathau tai haina Thanglen Kipgen na phongdok le.